Hello friends, ngasigi episode asida aikoina 30,000 gi range da haidi upper budget category da leiba in terms of camera da oiro performance da oiro adum season ba yaraba phone amaka ki matang da yengminasigo. Phone se aidi dukan dagi lerakpani ko online da sudum 30,000 p bani swai da sudum 30,000 p aduna amha ne na aidi sida dum leire sida yengo 8GB RAM 128 internal haije maje sida thajawe wani only one variant lakpani ko 8GB 128 internal sida ka lakpani 256 later bani aina phone sidi dukan dai leibani na hana loina ba unpack to la abani adubu just demo gi oina ayongtang unti lake phone se isa gi ne leibana te ko mi gi ne na leibi bani 30k budget ki requirement ki matungina ado sum yengmina bada aikoi unboxing ama yam thuna yengmina siko unboxing haibu mathaki hangtokpaga mathaki screen guard yawba box macha ama leire makhada phone leire makhada charger ga aikoi gi charger mari ga yawre aduga headphone ama su yawe ko adubu magi sida special oiba feature hairagati magi sigi charger matrok se charger brick se keno tawreba watt achobane mapangani yamna kanba haitare si 65 watt kini ko sije adai sina charger mari tuni maga compatible oiba 65 watt pubangam gadaba type C gi charger duni ko sije yam adum khra thab dona tawe maje aina top type C pai matam ko ado CCD yamna surprise oina headphone ama yorme OPPO gi headphone phone marakta ko yamna nungsiba dugumba feature amani CCD magi headphone yawe haidana magi headphone gi jack oina tongana 3.5 mm gi matrok thinjanbam da yaude ko charger mari da type C du da adum thinjan da bani ko sigi box masajina mobile phone cover ga startup guide ka sim lokthokna ba pin ga yawbam duni ko ado ai gi dinga saina dukan digi leibanina loina bo hangto ga yenga abani aduga sida hanga pan sidi chi receipt tuni phone lerakpagi horen kaigumba adom su phone se leiba targa di startup guide se hongtang di pathopiu yam kanabani sisina sim lokthokna ba pin duni sida thare to oppo haije startup guide ni ko horen thagat pada kamaina yengadagi habado sina phone cover duni samsam ba transparent case ni ko ado sida phone je budi moina mo yomjal laga pire ado ngasaina dukan da test store abani ko aigi di dukan da gi leibani na phone je masakti yam phajai ko maje atubu kana no masu yam kanna male ko mayam aigi video ji nungdang da kapo ibani quality je yengba da yam nungai khot budi oidre ko ado sigi da mangtanga pigani laita lai youtuber oibani na camera phau su sina ngamdre sini ko phone gi mamai je amang digina fingerprint sensor ni makhada light macha mangal li je display da tum yawi ko adagi mathaki selfie camera je matai de yawi maje mayai de yawdi sisina phone gi maning duneba ada my phone je si bluish oiba color ama sumaina phone gi angle je silagi yeng khanda machu hongi je moi je black ti black oiba ado tasingna camera angle hongboda amuk su blue oi ado sida zoom to sida zu blue oire sida na black oire ado sumaina color je change to yai ko magi display ji inchi taruka point nipu humdoi haitare adagi magi display ji AMOLED haiduni ko masak yamna color machu mamen yamna sengba yeng nungaiba dugumba display ni aduga magi refresh rate sina 90 Hz haibani ko adu koi game guma sana bu khanda chappa khotpa do pakna di tawroi haibani sije adagi magi screen ratio je 20:9 almost amatai thengna yori je screen ratio chawini ko sije phone asigi yetlom thangba side ti yori je power button jina tana atai button ama phobu yaude yamna clean noiba design ni ko smart oiba design ni sije box types oire makhada isina speaker am khaktani single speaker USB type C microphone ade sim hapam ade oirom thangbasi gi side sida su yamna clean oina lae ko sumna tagi volume up down button khak yawra lae ekoi gi volume up down oide yawba swaina button sintok paji yamna phajayena khale met pada su yamna ngaude ko adai mathaktana secondary microphone adagi phone ji maningda camera ahum ni yawri je ahan bagi primary cameras na 64 megapixel adai mathangdana 8 megapixel adu aroi baisna 2 megapixel sida flash ani yawri je dual tone flash haiduni ko machu amana namhattana ba horen ani piraine khangjan mina ba ya ba point hairagadi phone ji gi makhada natraga mathakta aikoi gi
isai tanaba headphone thinjanbam jack yaudeko sumnatagi bluetooth natragana haidi wireless type natragana kaino sisno haibne moi haije ada display sibudi moina sida circle ama makhada urize sije fingerprint optical scanner waina direct happy eba display da ko yamna fancy uba style ni ko sije haujikan yam chanariba atopa magi specifications kara ai sum haijarake ahanbada magi CPU ji Mediatek company dagi Dimensity 900 haiba 5G capable oiba adugumba chip tuni ko mongonda yaurise maji Octa core ni magi GPU sina Mali G68 haiba tuni ko adagi magi battery ji 4300 mAh ni yam chawbudi nate adubu magi charger je 65 watt hour mapangan yam kanba charger happy eba aduna minute tranga da full oyai adu horen test torga khaminer ji ko adagi bluetooth se monda 5.2 ni adagi mamangi front camera de yauriba camera se maje 32 megapixel gi front camera neba aina sigi phone ji khanbagi maramdi hoi sigi price range da mongonda gi hena hardware da mapangan kanba phone leram yai ko leijule adu itaragasu maje hardware da adu yamna kaludragasu magi software sidasu strong point amane maje aikoigi stock android na ma taram gani ko adon maje direct maktina te adubu near about yam nakpa close oibane stock android ta maje magi software je kaino do ai mati amta haijaram ge yamna budi sangna hairoge ko aikoigi mi gumba vivo gumba mayam leiba khanda aina season da application mayam ma install toksala pireidana ado sidadi application mayam do hoi yorok taragazu uninstall tokthokpa yaeba hojiki aikoina darkar di oidaba aduga company na namdana install toksalaga lawtokpazu yadaba makai pirakpa software jingdo moije bloatware kaweba ado sidadi bloatware yawbi changsi yam nemeba tangai phadaba software khara khakta natana pireba aduna neba long term da haying ram room da monda haidi dependence to handarabanina aina atopa application darkar leibudu khakang sizinarabanina magi efficiency dusu helani haibanida losilakpada aikoina magi internal g 128GB haitaragazu sizinaba yabada phangisidi 128 ki manungda 22 amadi magi software gi damangta khaidokhreba hoisida photo kapai khara yaurjibudi negligible ni ade applications ki size ta kaida 5GB 10GB sum khaidokibda 22 mukti jatkhre aduna isam samna kanda 100GB mukti effectively sizinaba yaniba sidi yauriba camera sample sing sidi default setting da kapak puniko ado camera test kyuna di topa video am da hapsarage ngasi gi di matang asle lusin zarge thank you